state moina country moina zati moina ngase koina hingba mise sugumba ngasi gi numit sugumba si leiba sigi ne ramde koi bu kanna bagi damakta tungi mirol sibu kanna bagi damakta tung leipak sibu kanna bagi damakta sacrifice to kiba du gumba singduni koina ningsingis sumnagi celebration du nate sumnagi memorial day du nate kari ginoi koina गंभीर सिंह महाराज की नरसिंह महाराज की वीर टिकेंद्रजीत की कुलचंद्र महाराज की निंगसिंगी बसे करिगनो हाइबा कंदा मखोय मखोय गम लीडर सिंगसिना लैरमबदुना पिक्चर बसे पिकनाय खगी स्टेट सिगी तोंगान दोवारी नसी सिंग दो ओइबे आई तम दो ओइबे मतम दुगी खुन खुनगी लैनेरम सेटअप नत नेशनल बिल्डिंग्स की अदुगम वाखलोन दु लागाना पुन्ना थेंगनखिबा लैनखिबा कथोखिबा मायाम 1891 की वार सिदा महाराज कुलचंद्र गा लोइनना अंडमान निकोबार दा लोइ थाबदुदा यावबा सिंगमी सिलनो अनि अनौबा सेमजन साजनबा हिस्ट्री खरना अखोय थुगाइनबा होननबा यावरि मणिपुर नगरे खोंगजोम तीर्थस्थान यथोक्तकारे सत्तरी नाम संवत्सर अधिकत्सरण मतिक मरु ओइग्रे वाखंददि कोगी बाय पुसिनको लांगिद मका थवाई थागिदना दुक मतिक गुरब लांफमदा थवाइना पन्थापि गिदना मसी मालेम ताइबंग किदा मखोइना नुमिताजन लेनि मखै मुदरोइदमा अदुगुम्बे पाइको अथौबसिंग मखमदा कोइना लैमन आम तंकत पलापसे ngasi gi tanglabu numise masi akhoi yam wana ngai Anglo-Manipur War gi manung channa kumza lising amaga chanipan marifudra mathoi gi April kunhumdoi da Khongjom da shoknakhiba lanpham da thawai katkhraba athouba singi mafum da Manipur gi Governor La Ganesan amadi Chief Minister N Biren luchingduna lenga ki Minister MLA Singh amadi lenga ki makok thongba official sing nei kai khumnaba utkhre Khongjom lan gi lanpham ama oiriba tengol lampak asi semkat pa hore tengol lampak yauna palel gi lanpham asibu semgatuna Khongjom nimita hekat lekat tamna ba cabinet puthokuna khanaragani haina Chief Minister N Biren na phongdokre Khongjom gi kheva chingda leiba Khongjom War Memorial Complex ngasi pangthokiba Khongjom de gi thoram adu ngasi ayuk pung 4 taba matamda pangthokpa hauki thoram adu da Manipur gi Governor La Ganesan amadi Chief Minister N Biren luchingduna Manipur lenga ki Minister MLA Singh amadi lenga ki makok thongba official singna Khongjom gi lanpham thawai na pon thapi khraba thoba singi mafam da lei katun ikai khumnaba utki tungda first MR gi contingent amana athoba singi mafam da guard of honor piduna gun salute piki Major Pongna Brajavasi ki mitam da Governor La Ganesan amadi Chief Minister N Biren luchingduna laikat laba matung Khongjom Turel da Governor La Ganesan amadi Chief Minister N Biren amadi lenga ki makok thongba official singna thoba singi mafam da tarpan katki thoram adu da Governor La Ganesan hai aikhoi gi ipa ipu singna iraba ki ning tamba ngaknabagi damak British ke mayokta lanthingna ki ba adu lam khak kannaba nate aikhoi ge culture asibu kannabani culture bu kannaba ipa ipu singna kathokibani Manipur culture asi thak yamna wangba amani ngasi pangthokliba thoram asida lining laishang gi masak ama yauriba si atopa singda ki top topa amani culture gi meeting da yengluraga di Tamil Nadu dagi Manipur na hena fai haina khalli haina Governor na makhataki
Fever! Biscuit! Fire! Fever! Red! Kali! Good! Red! Wazoo! Sit! Red! Peace! Rock! The land means what? धरती के लिए वैसा नहीं धरती is this the land, the people in the land, and particularly the cementing force is the culture. For that he saved, he offered his life, sacrificed his life. On the eve of this function only this was arranged. Everything is religious. Everything is traditional, everything is cultural. So Manipur is an example, I can say. Nobody can say Manipur is entirely different. Manipur is part of Bharat, better than Tamil Nadu, I can. Thauram aduda Chief Minister N Biren hai Khongjom gi lanpham da ekhoi gi ipa ipu sing na tungi mirol sing kanaba gi damak kathoki ba sing adu ka phom thokte athouba sing asi leiramba gi ekhoi na ngasi apunba Manipur ama sakat pangambani ngasi miyo section kharana semjin sajin ba history khara putoktuna ekhoi bu thugai na ba honarak liba asidagi section si ekhoi na ai ba history thambangam haudraba su ekhoi gi folk song sing asi ningthi sena khongpatuna thamba mathau tai Manipur da khundari ba tongan ba furuf ki folk song asi taruragadi ekhoi masagi mari asi marik chumna khangbangami ngasidi thauram asida tongan ba furup singi luching ba sing punna yaumina ba si nungai ba fawi asugumba apunba saktam aduni ekhoi gi ipa ipu singna mangzaram liba manglak adu apunba gi saktam ngak na ba khona bada ekhoi gi ipa ipu singna kathoki ba sing adu ngasigi mirol na ningsingsi ekhoi punna hotna dan amata oiba Manipur amagi wakalon sagat minasi haina Chief Minister na makataki April ki tarik kun gumdoi da sahi kudingi Khongjom namit Khongjom War Memorial adugma lanpham si ningsing aga dum palan torgala ekoi masigi palan tori basi karigino ngasi masugumba palan tawna namit leirambaduna ekoi ngasi sida phammi ba leiriba ekoi se hingi bani leiribani state moina country moina zati moina ngasi koina hingbunga mise sugumba ngasi gi numit sugumba si leiba sigi ne ramde ekoi bu kanna bagi damakta tungi mirol sibu kanna bagi damakta tung leipak sibu kanna bagi damakta sacrifice to kiba dugumba singduni koina ningsingis sumnagi celebration do nate sumnagi memorial day do nate kari gino koina Gambhir Singh Maharaj ki Narsingh Maharaj ki Bir Tikendrajit ki Kulasandra Maharaj ki ningsingi bisi kari gino haiba kanda makhoi gama leader sing sina leiram baduna picture basu pikna ekoi state chi tongan do wari nasi singda oibe tam do oibe matam dugi khungi leineram ba setup to nat nation buildings ki adugumba wakholon do lagana punna thengna khiba leina khiba kathokhiba mayam 1891 gi war sida Maharaj Kulasandra ga loinana Andaman Nicobar da loi thabad da yawba singmi silno ani anoba samjan sajanba history kharana ekoi thugaina ba honana ba yawri madu ekoi section si aduna ne aina maram da Torsanpur da Ukhrul da Tamenglong da salakanda lairiba anjing da folk song sing do collector kan ekoi gi ari ba ekoi pai pugi relationship se koi khangbangam sigi lanpham siga mari leina ba thokki ba khoi gi Bengal lampak ko samgat pa hore masishu ekoi cabinet ta puthoga Bengal lampak amadi leiriba palel gi lanpham khra leiri hariba lanpham sing si ekoi mathangi cabinet ta phajana puthoka da hariba sining sing naba aluga Khongjom de numisida yaraga di numitu de loi oina leikat oina saruk yaba yaba gi mawong adu soi mathangi cabinet ta honorable minister sing phanda puthoga khanna ge COVID laitchena maram oidna sahi ani maming tagi oina pangthoktuna lakhiba Khongjom degi thoram asi ngasi state ki thakta amuk khanna pak sauna pangthokpa asida thoram asibu saruk yaba lakhiba singna apenba phongdong naki thoram asiga mari lenan s babita leiman hai COVID na maram oidna mamangda miyam yauna pangthoktana lakhiba Khongjom degi thoram adu ngasi miyam yawbagi athingba thamdana thoram asi pangthokpada nungaiba fawi tungi mirol gi damak aikhoi gi ipai pu singna kathokhiba adu aikhoina kaufom thokte haina mahakna makhataki Semain jam torak pun mana makta aku misul lakta boleh sana. Ayam pun mana semain tu boleh saya aku mati harau je.
Khongjom di ka maru oi khani ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯔꯨ ꯑꯣꯏꯈ꯭ꯔꯦ ꯑꯩ ꯋꯥꯈꯜꯗꯗꯤ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅꯀꯣ ꯂꯥꯟꯒꯤꯗꯃꯛꯇ ꯊꯋꯥꯏ ꯊꯥꯈꯤꯗꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯨꯔꯕ ꯂꯥꯟꯐꯝꯗ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈꯤꯗꯅ ꯉꯁꯤ ꯃꯥꯂꯦꯝ ꯇꯥꯏꯕꯪꯁꯤꯗ ꯃꯈꯣꯏꯅ ꯅꯨꯃꯤꯠ ꯇꯥꯗꯅ ꯂꯩꯔꯤ ꯃꯈꯩ ꯃꯨꯠꯂꯔꯣꯏꯗꯕ ꯑꯗꯨꯒꯨꯝꯕ ꯏꯄꯥ ꯏꯄꯨ ꯑꯊꯧꯕꯁꯤꯡꯒꯤ ꯃꯐꯝꯗ ꯑꯩꯈꯣꯏꯅ ꯂꯩ ꯃꯅꯥ ꯑꯃꯇꯪ ꯀꯠꯄ ꯂꯥꯛꯄꯁꯦ ꯉꯁꯤꯒꯤ ꯇꯥꯡꯂꯕ ꯅꯨꯃꯤꯠꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯌꯥꯝ ꯋꯥꯅ ꯉꯥꯏꯖꯩ